Council of Higher Secondary School na LOUBA Class 12 के examination da Arts subject की OINA 7 SHUBA position TARAKLABA CHURACHANDPUR के SALEM VENG के BISHNUPUR district की TOUBUL da Laanjellaklaga Leiriba Raj Thoudam civil service exam Thaduna Indian Foreign Service da Leiba Pamli Raj Thoudam amade mahaki apokpa Sarat Thoudam apokpi Miravai gi Paumi Singa TOUBUL Makalekay da Leiba mahaki mapu mabengi yumda unakiba amada mahak na wafam ase fongdorakibane unaba adoda Raj Thoudam na makatana hai mahak CHURACHANDPUR ge SALEM VENG da pokpane mahak CHURACHANDPUR ge Don Bosco School da class 10 fauba tamlak mahak na class 10 thaba loiraba matung result ngairingai cherak kumjali singani ga kulhumdoi ge me gi tang ahumda thokhaningdaba kanglup ki irang ase thorakpadage Laanjellaklaga Moirang da Leiba Sindam Sanglen relief camp ta mahaki imung manunga loinana changjafam lauduna matam khara leike madugi matung TOUBUL da Leiba mapu maben na thamlamba yumda amuk lakhe matam aduda CHURACHANDPUR da thengnarakiba irang aduna maram oiraga mangonda wakhal leitafam khangdaba aki tujungba kaya ama fauke class 10 gi exam result out torakpada mahak chada marifutaret phangduna pass torakpadagi art subject lauduna awang bathaki mahai tamlaga Indian Foreign Service changi haibagi wakhalon ama lakhe loinana UNACO school utlo Chanura Bajarda class 11 amasung 12 lem na mahai tamba fangbaga loinana scholarship so fangke aduga class 12 exam dana 7 position SHUBA position da lakpa ngamlakibane mahakna 7 SHUBA position da ngam LOUBA ngamlakpa asi credit asi ahanbada mahaki imung manung school gi oza sing amade marup mapang ahalaman sing da piningi haina mahakna fongdoke ai arts haibase subject lauraga aina pami bugo bureaucrat officer mo oiraga huzik manipur da leiba film aduga india gi mafam kyam da su leiba film jingse phagat hanba ngamna hona gena khanki bugo ado aina like pabada yamna waki imungi family problems manage togadra money matters manage togadra ai isagi class 11 12 tam pagi stress manage togadra adu khamda wai bugo ai huzik CUT exam thagena khanjari sida tharaga ai Delhi University da Raj Thoudam gi apokpa Sarat Thoudam na hai mahak chahi kuntra rom gi mamangdagi CHURACHANDPUR da dukan hangduna leirakpani chahi kuntra rom asida mahak na tanjarakpa lan thumpum namak irang asida loina manghore mahaki nupi angangi thawai tabu hinglabadi haiduna yamna wana army camp da changjafam lauduna leiraga thawai hinghallakibane TOUBUL da mahaki apokpana thamlamba yumda laklaba mato matam kuina sel thoktabana awaba kaya mayoknake mahaki machanupa ahalso lairik tamba tokpagi fibamda lakhe mahaki machanupa atomba Raj Thoudam gi di UNACO school da tamkre adubo mahaki imung da thengnariba awaba kaya asena maram oiraga mahaki loinabi narakpadagi awaba hapke adubo mahaka business dominarakpa marup mapang singna sel amata tingdana pochei pitharakuna nauna BISHNUPUR da dukan ama hangba haujare haina mahakna makha take ngasi aina thengnariba awabase ngasi Laanjellaklaga IDP मैम दसु लोइना थेंगरी ngaतनि आइंगोंदे हेना वाबा मैम अमा होजिक रिलीफ कैम्प दा लैरिबनि अदो इचा हाइबसिदि ख्वाइदगि मरु ओइ बाहाय तारेको पुनमक्तगि अथoi आइना ख्वाइदि फास्ट येंगदबसे इचान आइ आंगांसिंदा दगि नपि दा हाय आइने वर्ल्ड कनामु पिदे आइ इचा खनंति आइ जे अफबा मीम ओइदा तादि इचा सोइदना माइ आइगि मटौ तमकनि अदुना आइ अफबा मीम ओइदा यादे आइगी फतबा कई मतलब चलदा आई चलसु मोय खंगनबा यादे को हाइबगी केनो म लेजे अदुना आइना ngasi mama pa oi pusing gaina haining base minai oresu icha ji semda su ayade kari chagi namta koi soidana agam pathak ta tawgadabani na ai sumaina message bijani